ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 16 ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ISTVꯒꯤ ꯑꯦꯡꯀꯔ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯆꯦ ꯑꯔꯨꯟ ꯕꯂꯥ ꯂꯩꯃ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯂꯩꯔꯤ ꯏꯆꯦꯒꯤ ꯃꯌꯥꯗ ꯆꯪꯉꯒ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯐꯥꯎꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯕꯦꯗꯇ ꯂꯩꯔꯤ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯩꯈꯣꯏ ꯏꯆꯦꯗꯒꯤ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯏꯆꯦꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯔꯨꯟ ꯕꯂꯥ ꯂꯩꯃꯅ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟꯁꯤ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯌꯥꯔꯛ ꯇꯧꯒꯗꯧꯕ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯏꯆꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯁꯣꯛꯄꯗ ꯑꯩꯈꯣꯏ ꯅꯛꯅꯕꯅꯤꯅ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤꯗꯅ ꯍꯥꯏꯗꯤ ꯍꯥꯟꯅ KNTLꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄ ꯎꯅꯔꯝꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩ ꯑꯍꯥꯟꯕ ꯌꯣꯠꯁꯦ ꯁꯤꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯆꯨꯝꯅꯕꯅ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯀꯤꯟꯗꯣ ꯌꯥꯎꯗꯕꯅꯤꯅ ꯁ꯭ꯀꯤꯟꯁꯤ ꯌꯥꯎꯗꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛꯀꯣ ꯁ꯭ꯀꯤꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯣꯠꯁꯦ ꯐꯨꯝꯕ ꯌꯥꯗꯕꯅꯤना ꯁꯣꯝꯗ ꯑꯃꯨꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯔꯤꯝꯁꯁꯤꯗ ꯀꯨꯏꯅ ꯊꯥ ꯑꯃꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯍꯥꯞꯄ ꯌꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯩꯒꯟꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯥꯡꯅꯀꯣ ꯂꯧꯊꯣꯛꯑꯒ ꯎꯟꯁꯥꯁꯦ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯦꯕꯀꯣ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯒ ꯑꯗꯨꯒ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯑꯃꯨꯛ ꯑꯣꯏꯁꯟꯕ ꯉꯥꯏꯒꯤꯅꯦꯅ ꯍꯥꯏꯌꯦꯕ ꯁꯤ ꯑꯣꯏꯁꯜꯂꯀꯥꯟꯗ ꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯔꯤꯕ ꯌꯣꯠꯁꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯨꯝꯅꯤꯅ ꯍꯥꯏꯕ ꯑꯗꯣ ꯑꯣꯄꯔꯦꯁꯟꯁꯦ ꯑꯅꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯨ ꯐꯨꯝꯕꯗꯨꯃ ꯋꯥꯠꯂꯒ ꯀꯣ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯑꯃꯒꯨꯝꯕ ꯋꯥꯠꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯐꯨꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄꯒꯤ ꯑꯃꯁꯨ ꯍꯣꯏ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯑꯅꯤꯗꯤ ꯋꯥꯠꯀꯅꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯣꯏ ꯏꯆꯦꯗ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯂꯩꯔꯤꯁꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯗ ꯑꯗꯨꯒ ꯒꯣꯗ꯭ꯔꯦꯖ ꯌꯥꯝ ꯅꯥꯟꯁꯨ ꯌꯥꯝ ꯅꯥꯜꯂꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯤꯗ ꯂꯩꯕ ꯀꯥꯟꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤꯗ ꯁꯔꯀꯥꯔꯅ ꯄꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯆꯦꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯇ ꯂꯩꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯁꯤꯗꯩꯁꯤꯗ ꯂꯧꯔ ꯂꯩꯖꯕꯅꯦꯕ ꯑꯗꯨ CMHT ꯀꯥꯔꯗꯇꯣ ꯄꯥꯏꯕꯗꯤ ꯄꯥꯏꯖꯩ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯇꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯧ ꯌꯥꯕꯅꯤ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯤꯁꯤꯡꯁꯦꯀꯣ ꯑꯗꯨꯝ ꯑꯗꯨ ꯈꯔ ꯑꯃꯅꯁꯨ ꯁꯤꯗ ꯂꯩꯕꯗꯨꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯃꯨꯡꯗ ꯁꯨꯝ ꯇꯥ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩꯒꯤ ꯁꯤꯗ ꯂꯣꯏ ꯇꯧꯔꯦꯕ ꯕꯦꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯂꯩꯔꯒꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯕꯁꯤ ꯀꯩꯝꯇ ꯐꯪꯗꯕ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗ ꯀꯥꯟꯅꯕꯁꯦ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ CMHT ꯀꯥꯔꯗ ꯄꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯋꯥꯔꯗꯇ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯌꯥꯏ ꯑꯗꯣ ꯀꯩꯅꯣꯗ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯉꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯒꯗꯤ ꯌꯥꯏꯁꯨ ꯍꯥꯏ ꯑꯗꯣ ꯀꯅꯥꯗ ꯍꯥꯏꯅꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨꯀꯣ ꯑꯗꯣ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯥ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯁꯦ ꯋꯥꯔꯗꯇ ꯂꯩꯕꯗꯣ ꯅꯨꯄꯤꯒꯤ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯗꯩꯁꯦ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄꯅꯤꯅ ꯑꯩꯒꯤ ꯃꯥꯏ ꯇꯥꯕ ꯈꯣꯡ ꯍꯥꯝꯕ ꯁꯤꯗꯩ ꯆꯥꯛ ꯆꯥꯕ ꯐꯣꯡ ꯂꯣꯏ ꯇꯧꯔꯛꯄꯅꯤꯅ ꯑꯩ ꯏꯁꯥ ꯏꯊꯟꯗꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯄꯥꯝꯕꯒꯤꯀꯣ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯖꯕꯅꯦꯕ ꯑꯗꯨ ꯈꯪꯗꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯄꯥꯎꯃꯤ ꯑꯣꯏꯔꯒꯁꯨ CMHT ꯀꯥꯔꯗ ꯄꯥꯏꯔꯒꯁꯨ ꯑꯗꯨꯗꯨꯒꯤꯗꯤ ꯌꯥꯕꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅ ꯅꯍꯥꯟꯁꯨ ꯊꯥ ꯐꯥꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯊꯥ ꯐꯥꯔꯕꯅꯤꯅ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯌꯣꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯤꯗ ꯌꯥꯗꯕꯅꯤꯅꯀꯣ ꯃꯤꯒꯤ ꯋꯥꯏꯕꯗꯨꯒꯤꯗ ꯑꯗꯨꯝ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯄꯤꯔꯦ ꯍꯣꯏ CMHT ꯀꯥꯔꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯅꯀꯣ ꯑꯌꯥꯝꯕ ꯂꯣꯏ ꯐ꯭ꯔꯤꯗ ꯌꯦꯡꯉꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯈꯔꯗ ꯌꯥꯔꯝꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜ ꯀꯥꯔꯗꯅ ꯉꯁꯥꯏꯒꯤ ꯄꯥꯎꯃꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯂꯧꯔꯤꯕ ꯔꯣꯜꯗꯨꯁꯨ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯃꯤ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯗ ꯏꯆꯦꯅ ꯊꯝꯕꯤꯔꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯃꯌꯥꯝꯗ ꯊꯝꯕꯤꯔꯛꯏꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯉꯁꯥꯏ ꯀꯟꯗꯤꯁꯟ ꯑꯃꯅ ꯄꯤꯔꯝꯗꯕ ꯑꯣꯏꯔꯝꯃꯒꯁꯨ ꯏꯆꯦꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ KNTLꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯆꯦꯗ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯁꯤꯗ ꯂꯩꯕ ꯀꯥꯟꯗ ꯄꯩꯁꯥ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯦ ꯃꯥꯒꯤ ꯋꯥꯔꯗꯁꯤ ꯂꯧꯕꯁꯤ ꯆꯥꯔꯖꯦꯁ ꯅꯣꯡꯃꯒꯤ 700 ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ 21,000ꯅꯦꯅ ꯅꯍꯥꯟ ꯄꯤꯈꯤꯕ ꯗꯗꯥꯅ ꯄꯤꯌꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯨꯝꯒꯤꯁꯦ ꯄꯤꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯋꯥꯈꯜꯗ ꯔꯨꯝꯁꯤꯒꯤꯗꯤ ꯍꯣꯏ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯄꯤꯔꯒꯁꯨꯀꯣ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯁꯤꯗꯗꯤ ꯑꯗꯨꯝ ꯑꯩꯅ CMHT ꯀꯥꯔꯗꯁꯤ ꯌꯥꯍꯟꯅꯤꯡꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯥꯔꯗꯇꯣ ꯆꯠꯅꯕꯗꯣ ꯑꯃꯔꯣꯝꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯗꯨꯗꯤ ꯑꯗꯨꯝ ꯌꯥꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯍꯧꯕꯗꯤ ꯃꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯍꯤꯗꯥꯛ ꯆꯥꯔꯤꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯁꯨ ꯉꯁꯥꯏ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ CMHT ꯀꯥꯔꯗ ꯑꯝꯇ ꯆꯠꯅꯗꯕ ꯑꯁꯤ ꯀꯩꯅꯣ ꯆꯠꯅꯗ꯭ꯔꯦꯕ ꯔꯨꯝꯒꯤꯁꯨ ꯂꯩꯔꯦ ꯑꯗ ꯑꯦꯛꯁꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯂꯣꯏ ꯇꯣꯉꯥꯟꯅ ꯄꯔꯁꯦꯟ ꯂꯅꯥꯏꯅ ꯇꯧꯕ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯆꯦꯀꯣ ꯏꯆꯦꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯏꯆꯦꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯁꯤ ꯈꯟꯕꯤꯔꯒ
ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯦꯟꯅ ꯈꯔ ꯃꯦꯟꯈꯠꯄ ꯌꯥꯕ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇꯪ ꯃꯦꯟꯈꯠꯄꯤꯔꯒꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯆꯦꯅ ꯂꯧꯕꯤꯕ ꯊꯧꯗꯥꯡꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯔꯀꯥꯔꯅ ꯎꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯏꯆꯦꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯗꯇꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥ 2-3 ꯂꯩꯔꯛꯄꯁꯤꯗ ꯏꯆꯦꯅ ꯍꯦꯛ ꯈꯣꯡꯁꯤ ꯏꯆꯦꯒꯤ ꯊꯃꯣꯏꯗꯗꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯈꯣꯡꯁꯤꯅ ꯐꯔꯕ ꯀꯥꯟꯗ ꯏꯆꯦꯅ ꯑꯍꯥꯟꯕꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯕ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯊꯃꯣꯏ ꯄꯥꯎꯗꯝꯕꯤꯔꯝꯒꯅꯤ ꯌꯨꯝꯗ ꯆꯪꯗꯕꯁꯦ ꯀꯨꯏꯔꯦꯀꯣ ꯇꯥꯡ 16 ꯗꯤꯁꯦꯝꯕꯔ ꯇꯥꯡ 16ꯇꯒꯤ ꯌꯨꯝꯗ ꯆꯪꯗꯕꯅꯦ ꯑꯗꯨꯅ ꯑꯩ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩ ꯌꯨꯝꯗ ꯆꯪꯅꯤꯡꯉꯦ ꯑꯗꯒꯤ ꯑꯩ ꯑꯉꯥꯡꯁꯤꯁꯨ ꯎꯅꯗꯕ ꯁꯨꯝ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯒꯁꯨꯀꯣ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯦ ꯌꯨꯝꯗ ꯐꯖꯅ ꯆꯪꯉ ꯐꯖꯅ ꯂꯩꯅꯤꯡꯉꯤ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯁꯟꯗꯕ ꯈꯔ ꯂꯩ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯕ ꯈꯣꯠꯄꯒꯤ ꯂꯣꯏꯁꯜꯂꯝꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯁꯟꯅꯤꯡꯉꯦ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯂꯣꯏꯁꯟꯗꯕꯗꯣ ꯑꯗꯒꯤ ꯑꯩ ꯊꯃꯣꯏ ꯄꯥꯎꯗꯝꯗꯣ ꯂꯣꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝ ꯑꯌꯥꯝꯕꯕꯨꯗꯤ ꯃꯦꯛꯁꯤꯃꯝ ꯂꯣꯏ ꯆꯠꯂꯝꯃꯦ ꯑꯗꯨ ꯂꯣꯏꯁꯟꯗꯕ ꯈꯔꯗꯤ ꯂꯩꯍꯧꯕꯅꯦ ꯑꯗꯨꯁꯨ ꯂꯣꯏꯁꯟꯅꯤꯡꯉꯤ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯍꯧꯒꯠꯂꯒ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯌꯨꯝꯗ ꯑꯣꯏꯁꯨ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯁꯨꯝ ꯇꯥꯔ ꯂꯩꯕꯁꯤꯁꯨ ꯁꯨꯝ ꯋꯥꯏꯗꯅꯀꯣ ꯈ꯭ꯋꯥꯡꯁꯦ ꯂꯣꯏ ꯅꯥꯔꯦ ꯑꯗꯒꯤ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯝꯃꯤꯗ ꯌꯨꯝꯁꯨ ꯎꯔꯛꯇ꯭ꯔꯕꯅꯤꯅ ꯀꯨꯏꯅꯀꯣ ꯏꯆꯦꯒꯤ ꯃꯤꯠꯀꯤ ꯐꯤꯗꯨꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏ ꯁꯣꯛꯅ ꯏꯆꯦꯒꯤ ꯃꯤꯠꯇꯒꯤ ꯊꯣꯛꯂꯛꯏꯕ ꯄꯤꯔꯥꯡꯗꯨꯅ ꯁꯛ ꯇꯥꯛꯆꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯏꯆꯦꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯏꯆꯦꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯨꯅ ꯌꯥꯝꯅ ꯐꯕ ꯑꯣꯏꯁꯅꯨ ꯏꯆꯦꯅ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯉꯤꯗꯣ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗ ꯍꯥꯏꯇꯥꯔꯦ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗ ꯑꯃꯨꯛꯇꯪ ꯍꯧꯒꯠꯄꯤꯔꯒ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯁꯅꯨ ꯊꯝꯖꯒꯦ ꯏꯆꯦ ꯍꯥꯏ ꯀꯥꯞꯄꯤꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨ ꯈꯣꯡꯁꯤ ꯗꯣꯛꯇꯔꯗꯤ ꯍꯧꯖꯤꯛꯁꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯧꯕꯤ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯒꯗꯧꯕ ꯃꯥꯟꯒꯦ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯥ 2-3 ꯂꯩꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃꯁꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯐꯒꯠꯂꯛꯑꯗꯤ ꯀꯔꯤꯒꯤ ꯊꯝꯕꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯁꯤ ꯇꯧꯕꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯎꯗꯕꯁꯤꯒꯤ ꯅꯍꯥꯟꯒꯩ ꯀꯨꯏꯅ ꯉꯥꯏꯔ ꯂꯩꯕꯅꯦꯕ ꯁ꯭ꯀꯤꯟ ꯌꯥꯎꯔꯒ ꯁꯣꯛꯄꯗꯨꯅꯀꯣ ꯁ꯭ꯀꯤꯟ ꯍꯥꯏꯗꯤ ꯎꯟꯁꯥ ꯐꯛꯄꯗꯣ ꯑꯗꯨꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯗꯣꯛꯇꯔꯁꯤꯅ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯦꯟꯕ ꯌꯥꯕ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯟꯁꯤꯟꯕꯗꯣ ꯌꯥꯗ꯭ꯔꯒꯗꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯂꯦꯟꯕꯗꯣ ꯃꯣꯏꯅ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯐꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤꯁꯦ ꯊꯥꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯤꯗ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯑꯩ ꯁ꯭ꯀꯤꯟꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯣꯏꯁꯜꯂꯛꯑꯒꯗꯤ ꯑꯗꯨꯝ ꯌꯣꯠꯇꯣ ꯐꯨꯝꯒꯅꯤꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯏꯆꯦꯗ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯦ 6ꯗ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯏꯔꯥꯡ ꯊꯣꯛꯏꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏ ꯄꯥꯎꯗ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯕ꯭ꯔꯥ ꯑꯗꯨꯒ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯏ ꯄꯥꯎ ꯇꯥꯕ ꯐꯪꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗ ꯏꯆꯦꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯐꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯗꯅ ꯑꯩ ꯏꯆꯦꯗ ꯊꯝꯖꯒꯦ ꯏꯔꯥꯡꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯤ ꯌꯥꯝ ꯆꯤꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯅꯁꯨ ꯑꯃ ꯇꯧꯖꯩꯗꯅ ꯑꯗꯣ ꯏ ꯄꯥꯎꯁꯨ ꯑꯗꯨꯝ ꯇꯥꯗꯤ ꯇꯥꯏꯌꯦ ꯑꯗꯨꯝ ꯔꯦꯗꯤꯑꯣ ꯐꯣꯟ ꯅꯨꯡ ꯔꯦꯗꯤꯑꯣ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯇꯥꯕꯗ ꯏꯁꯥꯃꯛ ꯊꯣꯛꯑ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯁꯨꯝ ꯑꯁꯤꯕ ꯈꯣꯠꯄ ꯄꯥꯎ ꯇꯥꯔꯛꯄꯗ ꯏꯁꯥꯗꯁꯨ ꯍꯧꯖꯤꯛꯁꯦ ꯁꯣꯜꯂꯒꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯥꯁꯜꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯆꯦꯟꯅꯔꯒ ꯂꯩꯕꯁꯤꯡ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝ ꯐꯪꯗꯦ ꯑꯗꯨ ꯐꯪꯗꯦ ꯑꯩ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯋꯥꯠꯂꯤ ꯑꯩ ꯑꯗꯨ ꯇꯧꯋꯦꯅ ꯃꯌꯥꯝ ꯍꯥꯏꯍꯧꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯍꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯔ ꯑꯃꯗꯤ ꯃꯣꯏꯒꯤ ꯁꯔꯀꯥꯔꯅ ꯁꯥꯕꯤꯕ ꯌꯨꯝꯗꯨꯗ ꯆꯪꯈ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯁꯨ ꯇꯥꯏꯀꯣ ꯑꯗꯨꯝ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎꯗꯝꯁꯨ ꯑꯗꯨꯝꯃꯛ ꯂꯧꯅꯤꯡꯉꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯏꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯨꯝ ꯑꯩꯅ ꯀꯔꯤꯝ ꯉꯝꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩꯒꯤ ꯉꯝꯕꯗꯨꯗꯤ ꯑꯗꯨ ꯀꯩ ꯇꯧꯔꯝꯕꯅꯤꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯐꯣꯟ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯥꯎꯗꯝꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕꯅꯤꯅꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ
ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯥꯏꯅ ꯃꯊꯪ ꯍꯥꯟꯅꯗꯤ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯐꯪꯗ꯭ꯔꯤꯉꯩꯗꯒ ꯆꯠꯈꯤꯕ ꯖꯒꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯤꯔꯕꯅꯤꯅ ꯃꯣꯏ ꯀꯔꯤ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯁꯨ ꯍꯪꯅꯤꯡꯉꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯨꯝ ꯑꯩꯒꯤ ꯑꯉꯝꯕ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯒ ꯃꯌꯥꯝꯗ ꯆꯠꯂꯒ ꯏꯆꯦꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯕ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯕꯤꯗꯨꯅ ꯂꯥꯟꯖꯦꯟꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛꯀꯗꯤ ꯌꯥꯎꯕꯤꯈꯤꯗꯕ꯭ꯔꯥ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯁꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯄꯗꯅꯦ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗ ꯌꯨꯝ ꯃꯩ ꯊꯥꯒꯠꯂꯛꯏ ꯑꯗꯒꯤ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤꯉꯩꯗ ꯌꯨꯝ ꯃꯩ ꯊꯥꯖꯤꯜꯂꯛꯄꯅꯤꯒ ꯍꯥꯏꯕ ꯃꯁꯥ ꯂꯣꯏ ꯆꯥꯛꯄ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯑꯃ ꯑꯅꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯀꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯤꯔꯣꯜꯂꯒ ꯂꯩꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯂꯩꯕ ꯐꯪꯗꯕꯗꯣ ꯑꯗꯨꯒꯤ ꯀꯞꯄꯒ ꯃꯌꯥꯝ ꯑꯃ ꯄꯥꯎ ꯇꯝꯃꯛꯑꯦꯕ ꯈꯪꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯈꯨꯟ ꯉꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯀꯥꯏꯒ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤꯀꯣ ꯊꯣꯛꯈꯤꯕꯒꯨꯝꯕ ꯆꯠꯈꯤꯕꯒꯨꯝꯕ ꯃꯌꯥꯝ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯩꯗ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯊꯟꯇ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡꯗꯨꯗ ꯃꯥꯏ ꯅꯨꯄꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯤ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗꯕ ꯃꯗꯨꯗ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯤ ꯌꯥꯎꯍꯧꯋꯦ ꯑꯗꯨ ꯃꯌꯥꯝꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯊꯧꯒꯠꯄ ꯑꯣꯏꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯕ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯈꯨꯟ ꯉꯥꯛꯄ ꯆꯠꯄꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯅꯩꯁꯨ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯗ ꯏꯆꯦ ꯂꯧꯕꯤꯔ ꯍꯥꯏꯐꯦꯠ ꯊꯦꯡꯅꯕ ꯌꯥꯎꯋꯦꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯍꯣꯏ ꯑꯦꯅꯤꯋꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯦꯟꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯏꯆꯦꯒꯤ ꯈꯣꯡꯁꯤ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯆꯦꯅ ꯍꯦꯛ ꯈꯣꯡ ꯐꯕꯒ ꯏꯆꯦꯅ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯆꯦꯟ ꯆꯣꯡꯕꯤꯗꯨꯅ ꯃꯌꯥꯝꯅ ꯈꯪꯗꯕ ꯎꯗꯕ ꯀꯌꯥ ꯑꯃ ꯏꯆꯦꯅ ꯎꯍꯟꯕꯤꯗꯨꯅ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯊꯤꯟꯗꯣꯛꯄꯤꯔꯤꯁꯦ ꯍꯦꯟꯅ ꯊꯧꯅꯥ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ